Kuki militantsingna ukhungi Sinakeithel naga village talandakhre sarkargi thawonggi mayokta March 12 litanda protest rally pangthokadawri. Kaifundai village ta nupi singna ZUF amadi NSNIM gi marakta nongmei kapnabagi matangda peace rally chatkre. Moreh Da Changluba Meitei Nupi ama Hin Tribal Council Moreh na phajilaba matung Assam Rifanda tekta kaidana sinarakle hari. Sandenda laiba Rabalon naga village ki chief Kuki militantsingna hanaba honaramle amasung mahaki nupi phaduna pukhre hari. Manipur ki CM Yumnam Khemsanga Kuki Zo Council ki mihut singa hayeng Gawati da unagadawri. Manipur State ki oina NPG amasung petroleum product sing stock asi marang kaina laire maram asina miyamna panic buying tawiganu. CAFLPD Handak lawgadawriba pre-primary oja sing mama lo ningthina khanglaba oina lawbigadabani Milan. Ngasi Manipur ki mafam kharada parapna nong suraba yai IMD. PDF samnga military junta da surrender tawkhre. Urkhun ki mafam ahumda Kuki tangkhun khuthoknakhre chauna ungkhanakhre. Laisemba sana jawbana khwaidagi lairaba ani suba MP oire. Imung manung barja tasinbadagi amanga ta thoankhre. US ki F-35 fighter jet ama kapthakre haina Iran na claim tawkhre. Sinakeithel maikaida RPG Yaona Akanba Maongda Nongmei Kapnakhre. Nagaland da Kuki sing numit kunthani gi manungda chatkinaba engamina zeron thokre. IM ga ZUF ka kaifundai da Nongmei Kapnakhre. Imung manung barja tasinbadagi amanga ta thoankhre.